Imes PAODAM meeting tabiriba singbu ahanba maktada kurumjari ngasigi maruiba pau sing pizari regular tahan khraba lecturer satru kasupna ahumgi tha tarahumdoi gi tolo pithopiu haibagi khongjang sangsin krai Kamjong district ta refugee lishing manga gi mathakta leiramgani haina asang kasarna fongdok krai Madam Haina Mingthonba Nobel amasung Paujel Puba Ishai Haina Mingthonba Ishai Lyric Sing Fong Kray Loinana Delhi da Laiba BJP office Maina Sa Kray Mapung Wiba Pau Manipur Lenga ki Education Department na ing lishingani sumna kunithoida regular tahan kraba lecturer satruk ka sumna ahumgi tha tarahumdoi gi tolop athubada pithopiu haiduna oja sing nasi minister gi bangaloda thomjin naba honarure oja sing gi khongjang adu ngasi nungthil pung ani rom taba matamda sangsin khibani oja sing nasi minister gi bangalo tamna lakhiba khongjang adu hek lakpaga Imphal West District Police Team sing laktuna thingki loinana police ki maikai dagi khongjang sangsil liba oja sing adu Nupilal complex mamang fauba takthok laga mafam adudagi oja mari khangat laga police na chief minister unahan naba honakhi adubu chief minister gi maikai dagi oja sing adubu unabagi matam piraktabadagi oja sing adu sauraga thoraktuna Nupilal complex mamangda makhata ana khongjang sangsin ki loinana khongjang adu police na mafam aduda tauba yaroi haiduna takthorakhi ngasigi khongjang aduga mari leinana oja amana ing kumja lishingani sumna kunithoida regular takraba lecturers sing asigi tha tarahumdoi gi talab ngasi phawbada pithoktana leiri masigi mathakta regular takraba lecturers sing asida posting pithoktana leiri Hiram asiga mari lainana Manipur lengak yauna mari lainaba loisang singda haizaba laikraba sungasi phawbada thabakto onthorakpa leitri Lengaki thawong asidi lecturer sing asigi fangpam thokpa right matpani amadi asigba thawong asina lengak na sangsilliba school fagat hansi mission asisu mai paktanabagi achauba matam amasu oire haina pendaba phongdorakhi Makai to bom thokpada madu to birakan du school se aphaba ma haiba to era kadori baneba aduna school phagat hansi mission di sangsan le school phagat hansi laro kanu da oja singbu kha tara homle gi tolo thokna khadang phaisang na halaga karamna aphaba sata puthora kadori school karamna phagat kadori aduna school phagat hansi haiba taragadi oja singi apamba se obi badrakar o to bi bhan suthoi haidana ehakna media gi thongda haizari Council of Higher Secondary Education Manipur Kosem na loba class 12 ki examination 2024 da commerce stream gi oina Manipur pumbagi ahanba position ta khraba aina naurembu opagi thauramama ngasi mahaki school Kaksing Higher Secondary School da pangthokre Kaksing Higher Secondary School gi oja sing amasung mahiroi sing na punna kusam naduna pangthokhiba aina naurembu opagi thauramadu da Hana Kaksing Higher Secondary School ki principal Oirambi KSS Manihal amasung Moirangthem Rameswar Hana Vice Principal Oirambi Dr. Nongmaithem Pramodini amadi hojik school asigi principal Oiribi Naurem Nominikana Thauramappu sing oina phampham langda lengsin ki Ngasigi thauram aduda aina naurem da school gi maikai dagi sel amadi sakhang se piduna mahakna ahanba position lawrakpagi harau nungaiba phongdokpaga loinana aina naurem bu pukning thogatpasu utkibata natana mahapu takpi tambiriba school adugi oja ani amasung aina naurem bu senabada natana Kaksing Higher Secondary School da commerce ki oja amadi principal fawba oiduna commerce stream bu hena chawkhatnaba amadi school asibu chawkhatnaba thodang lauram khiba Moirangthem Rameswar busu kudol piduna ikai khumnaba utkhi Thauram mari leinana aina nauremna phongdokhibada lengaki natraga lanai gi school haiba amata leite oja singi pautak amadi oja singna takpi tambiriba adu aikoina thawai haksang yaunabu honarabadi mai pakpagi lambi adumnamak laksagani school asigi oja sing amadi mahaki kaka Rameswarna awat apa kaya yengsin bibagdagi ngasigi tangkak asida lepa ngamjabani ngasigi tangkak asida ahanba khongthang amakhak thangba hobata ngairi Tungi punsida mai paknaba honagadaba mayam ama leiri madu mai paknaba honaba aduni mathau taribadi haina phongdokhi
स्कूल फी फाव लौबीदना मैडम एग्जाम चेक्सिना सेनाबिरे मदी आई लाइक पाबदा करी वाली नंगा प्लानिंग लाइक तो हाइरो अदु आई टूर के हना मैडम ने सोई हना मैडम ने नतना स्कूल की ओजा तो खुदी मंग सोई हना माइन हाईली रखी अदु मयाम दना आई सी मफम योगा ngambani haina khanjai aduga thank you madam Sahi asigi CBSE amadi kosem na loba class 10 amadi 12 ki examination da state asigi makong mathang tarakhraba mahiroi mari UNACO school gi chairman kam managing director Ningombam Iravantana taramna okpaga loinana laptop amadi lengyan phi piduna mahiroi singbu pukning thogatpagi thauram ama UNACO school khongman da pangthokkhre mahiroi sing okpagi thauram adu mari leinana UNACO school gi chairman Iravantana phongdorakpada UNACO school na chahi khudingi afaba mahiroi kaya puthokuna lakli ka class 12 pass tawraba mahiroi sing na mapan chatuna mahi tambangam draba mahiroi singi yengduna science amadi art stream gi oina discipline taramari yauba college ama linkhatuna manipur gi mahiroi singda khudong saba pibata natana UNACO university ama linkhatnaba su sem saba loire loinana maitai macha singi hai singba duna maitai macha kaya manipur gi wangmada scientist oiduna leiri amadi tongan ba course maru oina manipur dagi justice kaya ama tholakpa asina maram oiduna nongmadi manipur dagi supreme court ki judge phawba tholakpa yaba asina law tamnabagi course hapnaba su thorang tawri masida natana lamdam asiga sunaba agriculture amadi horticulture ga mari leinaba course kaya su hapkani haina phongdokhi ngasi UNACO school na taramna okhraba state sigi makok mathang tarakhraba mahiroi sing adudi class 12 council of higher secondary education manipur kosem na loba examination da science stream da hanba position tarakhrabi comet school gi malemnganbi laisram apokpa roman laisram Kurai Sajor Leikai amadi Central Board of Secondary Education CBSE na loba class 12 ki examination da state asigi han batarakhraba UNACO school khongman gi mahiroi Ayush Misra apokpa Ramesh Chandra Misra Laifam IIT quarter Mantri Pukrini aduga CBSE na loba class 10 gi examination da state asigi makong mathang tarakhraba mahiroi ani ahan bada Ram Krishna Mission gi Girish Laisram apokpa Laisram Rameshwar Laifam Kwakaitel Thokchom Leikai amadi UNACO school Maitram gi Mahiroi Thinguzam Laisembi apokpa Thinguzam Meganath Laifam Sagolban Nepra Major Leikai ni Manipur gi education gi yamna maruiba academic ki mafam ama oiriba Board of Secondary Education Manipur ngasidi miyoi kharaga authority gi miyoi kharaga manaraga tawning tawraba mafam ama oire haina desamna phongdorakli ngasi kwakathel leiba desam head office da pangthokpa pawgi mifam ama da desam head office ki secretary general nongthombam thoibana hai bosem da ngasi employee kaya thabak tawri hayengna kaya tawri haibasi fawba aruba wafum ama oirakle handak ikui kuidana miyam khanghandana authority kharagi furit khawdagi puthokpa miyoi khara board ta thabak hapsin khibagi paw Manipur miyamna nasona na tari basi khadai fawba chumba oigadori bano asigumba mathong huktaba khubak mayaida sagul tawbagi paw asi Manipur gi miyamna tanarba paw ama oirabanina leibak asigi education minister amadi mathak thongba famnaiba singsu sungsoi soidana taram lagani haina desamna khanli aduga karigi tha khara asigi manungda aranba tawramba sing adubu action lokhalakpa amadi inquiry na singba tawbagi paw taba fangdribano education minister gi share yawbagi tumina leiribra haibasi achawbo wahang ama oirakli phibam asida Manipur gi hawgalakliba mahiroi singbu achumbo mayol takadoriba education bu nungsibiba Manipur lenga ki thaupuba sing amadi lanai lup sing na midyeng sangduna sumthokpa amadi aranba tawramba sing chaira fanghanbagi tangai fadaba leire aduna mari leinaba khudingmak na midyeng sangbiu hojik lanai lup amadi lanai miyoi kayana tola taraba awana nanglaba mahiroi kayagi mateng pangnabagi mingda board na puthokliba textbook sing class 1 dagi
class 10 फाउबगी सब्जेक्ट खुदिंगी कॉपी चामा चामा चानी चानी अथॉरिटी की मियोय खरगा मानदुना पीरीब टेक्स्ट बुक सिंग असिस टू नॉट फॉर सेल हाइना थाबा लेंगा की स्कूल की महिरोय सिंग द लेमना येनगदबा लाइरिक सिंग अदुगी महुता सेल की लाइरिक सिंग अदु खक्तनी later laira mahiroi singda yengadaba textbook singbu sale gi natrabadi loroi hairiba sina karigino piriba singshu not for sale haiba lairik adu pidrivana karigino class 1 dagi 10 faubagi tamliba lairik sing asigi subject khudingi copy chani lobada masigi mamal price asi sale oina onthokpada lupa lakh Tara mangamu oigani Board of Secondary Education Manipur gi board ki member singna mitang naba loan thoktraba magumna tuminna leiriba si karigino board ki manungda asoiba tawrakpada saiba ngamloidaba asoiba adubu sumthokpa ngamloidaba oirabadi khudakta gi board ki member oibadagi isana resign tobiyu famkonduna leibiganu haina desamgi maikai khanghanbaga loinana education minister dagi hauraga famnaiba singsu adumak sab manari asigumba maram kaya asina manipur gi tunglam chap sengadoriba manipur gi education department singda leiriba problem sing asi khangdoktuna education asi tinjang kaijang daba department ama oihalaknaba honabada manipur gi chief minister gi akhanaba midyeng sangbiduna thabak paikhat pinaba desamgi maikai dagi haijari Desamna fongdok lakliba sing asi leingak asigi mit mai kharada oirabasu panghan bangam gani khanjabadagi fongdok sabani asigumba education da mathong huktaba thawong sing asi desamna mathang manau naina fongdok lakhigani Manipur leingak su solution tibiu desam su solution tizari haiki Haukiba zahi lishingani kunithoigi Jun thadagi hauna hana lairamba palel kaithel sidoktuna anoba kaithel ama sagatpa haurakpadagi kaithel asina saba loidri fawba phamnaba temporary market asida tha khara phamba hauраklaba matung haukiba mamang sahigi me ahumdagi hauna satharakliba lan asina maram oiduna hairiba kaithel asida mioi amata famduna kaithel kaba ngamkhidabadagi ngasi fawba kanasu famnadana kaithel asi ihang hang na lakli asigumba mi amata famnadabagi khudong saba loduna kanagumba mioi singna kaithel gi leiriba pochai sing board khangandaba lawthokpa manghanba amadi kaithel gi saruk singda tokhaiduna mana masing thajin bana chingba yaure hairiba thawong sing asi makhatana kanagumba amatana tawdanaba khanghalli amadi asuk wanaraba lan gi chaitheng fangliba matam asida palel bazar amadi masigi akoibada kanagumba mioi loop amatana makhal amatagi senkhai thungkhai tawbidanabasu khanghalli amadi hauji sagatliba palel kaithel asibu lainga ki maikaidagi athuwa matamda loisinbiduna miyamgi awabasi kokhan binaba pukning singshilakle Thawbal district ki Yairipo kaithel da makhal khudingi pot chai sing yoliba dukan sing da tongan ba loop sing na puba thangba ngam loidaba senkhai tungkhai tawbadagi awaba kaya pire dukan sing phamba ngam loidabagi fibam da leire awaba potlum pibiganu haina ngasi nomagi sintha leptuna dukandar sing na Yairipo kaithel traffic island wakat mi pham kre Yairipo kaithel da tongan ba makhal gi pot chai yoliba dukan singi apunba body ama oiriba all Yairipo dukandar association asinduda sathakhiba wakan mi phamaduda Yairipo new market tampha kaithel gi dukan sing pharmacy sing unamak thong lonaki potpham phambi sing phamnaki de bank sing thong lonaki kaithel sing thong lonabana maram oiraga lanai gari sing natana passenger gari sing lepnaki wakan mi phamaduda saruk yaraduna all Yairipo dukandar association gi president Lairik Yengbam Syam Soronna phongdorakhibada mamang sahi gi me ahumdagi satharakhiba leibaki oiba irang asida Yairipo kaithel da leiriba dukan sing pofum phambi sing su ireiba iramdam gi damak makhal kaya da saruk yaduna angam mateng pangduna lakli pangsu pangli ngasi fawda tongan ba lup kaya na tengbang mateng nirakpada lupa tara mukta makhoina mateng pibiyu hairakpa senfam madudagi yabiduna kakthabiduna lupa lishing yankhai humpu humudra marifu tara madi lak fawa mateng pikhiba yaukre adubu loop mari gumba amanadi makhoina hairakpa senfam madu pidaba yaroi haina leire adugisu nongmada dukan singda ani ahum laktagi tadana senkhai tawrakpana
पोटफम फंबा ngamloidabagi fivam da leire पोटफम फंबा सिंगदा अवाब पिबिगनु असिगुंबा फिवम असिदा दुकान थोंग लोनबा अमदी वाकन मिफम फंबगी खोंजंग चंगसिलकपा हाइबसिसु याइफबा अमनते हाइनसु फोंदोकी महांगना मखाताना हाय यारगदी लूप मयामसी अमतो ओइना पुनसिन बिरगा दुकानदार सिंगा पुन्ना फमिनरगा अमसु याइफनगदबा मवोंग अमदा अतै लूप सिंगना याबीबगुमना सिनबियु हाइकी कामजोंग डिस्ट्रिक्ट रिफ्यूजीज लिसिंग मंगा हेंगले हाइना मणिपुर लेंगाकना फोंदोरकलिबा असि निंगथीना सर्वे तौरबदी लिसिंग मंगा गी मथक्ता थेंगनगनी हाइना इंडिजिनियस पीपल्स फोरम मणिपुर गी प्रेसिडेंट आसांग कासारना फोंदोक्रे ngasi manipur press club ki kobru hall da pangthokiba pawngi mifam amada wafam asi phongdokladuna asang na hai manipur da myanmar da gi narol da changlakhiba refugees gi sing asi aduki matik yamne habasi miyamna khangnarba wafam amani hiram asi gi matangda ngalingai matamdagi indigenous peoples forum manipur gi si minister da thodok asi gi matangda haizakhiba kaya leirabasu ngasi fawba ningthina thabak oina paikhallaktaba asina ahenba masing hengalakibani adubu kamjong district ta refugee lishing manga hengatle haibasi asengba chumba ningthina thidok piraba matungda haibiyu district asida ningthina survey tawduna thigatlabadi refugee lishing tara gi mathakta leiramba thengnagani loinana manak nakpa mafam singdagi achumba report kaya lenga ki mathakta phongdok labasu lenga sina tabi da bahibasi yamna laibok thibani MLA minister kaktana piber report na asengba achumba report ni khalabadi laibak asi nongmadi lekha tarakpa yai kamjong district kaktana tana manipur da leiriba atop district singi report so marik sumna lobiyu laibak asigi yelhomi furup kannaba honabada mapan lamdagi narol da changlakliba refugee sing thingnaba honabada lamdam asida leiriba CSO sing amadi tongan ba loop sing yauna committee ama athuba matamda sembi duna hojik thengnari refugee singi issue asi aikoi punna thengnaminasi issue thokliba mafam aduda satuna asengba achumba report tawbiyu madu nataduna aranba report chawkri da famduna sengdorapa tawbiganu asengba achumba report ama pirak taba tarabadi makhal makha kayagi khongjang changsinnaba sem saduna leire haina su phongdokki Darki wargi natraga dark fatana khop darga garba tawdana lansida sanaraga sentana adu hai adu na da hai da sigi proxy war da lengakna matam kaya kuina sanaraga lakrabase praja aikhoi mayam wa kre aduna manipur sigi indigenous people forum ama waina indigenous mayam gi ni muhut silaga adugi forum ama waina Mamang sahi gi me ahumdagi hoduna manipur da thongliba irang asina maitai gi naki oiba umang lai harauba saklong katpa thauram sing pangthok pham khangdana lakliba si lamdam sigi miyamna pangthok minasi haina kumbi sigi MLA sanasam prem chandra na phongdok khrei kumbi kendra gi manung sanba phogak chaw ikhai awang lekai da leiba ibudau thangjing gi chahi gi lairel saklong katpagi thauramda saruk yaraduna wafamsi phongdokhibani mahakna makha takibada irang asina nungai taba kayari thokli adubu ngasi pangthokliba asi kanagumba jati amada singnaba nate aikhoi gi ipa ipu singna thambiramba lichat kanglon adu pangthokpa khaktani lemhoriba lifeform land sing dasu lining lichat oiba thauram sing kaidana ba honaminasi haiki Mainam borot na iba Madam Haina Mingthonba Manipuri Nobel gi aroiba saruk ngasi Manipur Press Club ta phong khrei ngasi gi thauram aduda Professor Nahakam Aruna former Dean School of Humanity MU amadi Dr. Maya Napram Assistant Professor Pravapati College Mayang Imphal na athoiba mithunglen amadi lairiki matangda wa ngang kibaga loinana lairik asibu phong na ba honabada maru oiba thaudang lokhiba singda achamba kudol piduna ikai khumna basu utkhi L Bimol Chandra na iba pauzel puba isai haina mingthonba isai lairik ama ngasi Manipur Press Club ta phong khrei ngasi gi thauram aduda Raja Sabha gi MP amadi Manipur gi ningthau laisemba sana jawba Dr. Hamom Nabachandra Naba
former Secretary Chairman Council of Higher Secondary Education Manipur amadi Ningthauza Munish Singh Zonal Director ICCR NESna Athoiba Mithunglen Thauram Mapu amadi Akhanaba Mithunglen oina saruk yakhi Thauram aduda hairiba isai lyric ta yauriba theme song 31 gi CD file chu puthokhibaga loinana AKAM Akam gi makhada CBCRO Imphal na choreograph tauna he ima Manipur isai utkhi Health sector sing the nursing na yanglen saru ama oina thodang lori haina Caesar Hospitals and Research Institute Private Limited ki chairman cum managing director Dr. K.H. Palin na phongdo khrei Wafam asing asi Caesar Academy of Nursing and Nursing Department of Caesar Hospitals and Research Institute amadi Manipur Nursing Council ga punna kusamnaduna International Nurses Day ga mari lainana our nurses our future the economic power of care high hiram the state level CNE gi Thauramama Caesar Academy of Health Science ki whole Z da pangthokiba Thauram maduda phongdokhibani Thauram maduda Caesar Hospitals and Research Institute Private Limited ki chairman cum managing director Dr. K.S. Palin na chief guest Manipur Nursing Council organizing ki chairperson Dr. A. Jamuna na president amadi Caesar Academy of Nursing ki principal professor C.H. Babita na guest of honor oina saruk yakhi Thauram aduga mari lainana Caesar Hospitals gi chairman Dr. Khundongbam Palin na hai leibak ama sokhnaba honabada wakhal hakchang khudimak sengba mathau tai lamdam sida nurse ki thodang asi yamna chawi nurse amada leiriba haisingba amadi tongan ba thabak thauram sing pangthorakpa matamda challenges kaya ama thengnaribani anaba ama yaurakpa matamda nurse singna achauba thodang lori masimakna nongmagi miyamna su masak khangba helakli maram aduna nurse sing sokhathan ba haibasi yamna maru oi state khudingmakta nurse ki awat pa leiriba asi punna menkhat minnaba ama changi khunai asida nurse singi thodang asi hena masak khangnaba media sel ama hangdoktuna social media campaign ama chathaba mathau tai ana layeng sang amada ana layeng gi lamda lairiba niti niyom mayam asi miyam da khanghan ba changi haina su phongdokhi Manipur Nursing Council gi punna aikoi society sida kariba apo bakara Warapura social media campaign don't share. I because in see no idea. Check palliative care can no county. And when the person no they get out here say county. Biomedical waste management. Bisnupur District Kumbi Kendra gi Manung Sanba Wango Nauda Khongdagi Kumbi Kendra Progressive Farmers Association gi President Sanasam Dinesh Singh na ahanba loroki thariba phauda tariba lainatina fanaba lohhidak sing amadi sathok henaba vitamin na chingba agriculture gi polam sing Kaksing District ta leiba lamam local gi leiba lomi sing dang asi yanthokhi Kaksing District ta leiba lomi sing gi dama khanbiduna Bisnupur District ta gi Sanasam Dinesh na mateng Bibi raba sida lomi sing na thagat ba phongdorakli Apunba ireiba ki mahiroi sinpang loop AIMS ki tarani thoirak suba mapokumon thauranga mari leinana ngasi kwakithel leiba AIMS ki head office ta blood donation camp ama pangthok khrei Paripuri gi liklam kananaba kathoklaba e sing haiba hiram da pangthokhiba e pibagi thauram aduda punna miyoi samaga yankhaina e pinanaba pandam thamli Department of Transfusion Medicine RIMS ka khusamnaduna pangthokhiba kem aduga mari leinana AIMS ki president oinam nitrasan na phongdorakpada sotharaklaba khunai asibu kannana ba horakliba naha singda ikoi kathok pangamba puksel sawba amadi thauna lingjel leiba tangai fade haiba wakhalonda kem asi lisang sin sathaduna lakpani kana leijadraba mahiroi sina medical line da tamningba leirabadi Sinai Institute of Medical Science ki maikaidagi mahiroi ahum lemna tambagi khudongsa pigani haina managing director na AIMS ki maikaida phongdok lamba leikhre Masina maram oiraga AIMS ta ahan balakwa mahiroi ahum da khudong saba si pigani haiki
Ethno Heritage Council Herikongi Kunithoirak Suba Mapok Pumon Tauranga Mari Lainana Loop Asina Sinduna Tha Asigi Manga da Pangthokiba Taramathoirak Suba State Level Khangminasi Iramdam Quiz Competition adugi Final Round Pangthopaga Loinana Competition asigi Makok Mathang Takraba Mairoi Singda Mana Mathum Bianthokpagi Thauram JN Dance Academy da Pangthokre Thauramadu Manipur University gi retired Professor W. Navakumar Herikon gi President Yumkhaibam Surjit Kumar Khuman All Manipur Working Journalist Union gi President Bijoy Kakching Tabam Herikon gi Advisor Longjam Ratan Kumar Amadi Wasudev gi President R.K. Tharak Sanana Athoiba Mithunglen oina saruk yaki Loop asina sahi khudingi tomthil khudol haina lamdam sigi nat amadi chanabibu yokhatpada khutsa haiba amadi corridor gi lamda thoidok hendokna tomthil oina Thopang liba Thomi amamamda piduna lakiba mana adu hanak sahi gi oina sumang lilagi nupi sabi sorokhaibam Robindro da khusinnaki loinana lamdam asida leiriba CSO amadi Paumi Singda achamba khudol piduna bukning thogatki Thauramadu mari leinana Herikon gi President Yumkhaibam Surjit Kumar Khumanna phongdorakpada lamdam asigi apunba integrity amagi damak sahi kayadagi loop asina honaduna lakli masida lamdam asigi oiba puwari yauna lamdam asida oiriba mafam Pibam asi khangdaba yarakte masimakna asigumba kaya asi tungi mirolda khanghanaba haiduna khangminnasi iramdam haiba quiz competition asi mapung oina pangthokpani lamdam asigi apunba saktam amadi integrity amagi tama matam supada Herikon lebli haiba wafam thamki Lilongdagi masak khangdaba singna faduna pukiba kaibungdagi mioi ani fuduna amadi Pubada amasi kiba aduga amana aruwa fibam da sokiba adugi matangda ngasi lamdam sigi tongan basi yaso luching basing yauna biyangi mifam pangthoktuna warep kaya lokre Thaudok asigi matangda semkiba JSC na sinduna kaibung community hall da mioi cha kaya sarugya duna pangthokiba mifam aduna Chief Minister local MLA amadi mari leibasingda singda charter of demand kaya yawba memorandum pishin nabagi warep su Mot amatra yanaki memorandum aduda mihat pada chenaba sing miyam khangna matik sabda DP ba tola taraba mioi singbo law ki oiwa protection PB ba asigumba tamthiraba mihat asi matungda amu thokhallaroi haibagi thajaba piriba fawba asiba haksang lawdaba retired judge amana chairman oiba inquiry committee ama semba amadi JSC na thakiba Matam fawbada demand sing asi thabakta onthok tragadi lamdam sigi CSO sing amadi miyam pullaga tongan ba akan ba khongjang kaya sangsin ba haiba wafum kaya su yauri loinana thaudok asigi justice puthona ba honabada lamdam sigi CSO sing amadi miyam na su cooperation PBU haina su appeal torakli Tha asigi mangada len yawba akanba nonglei nungsinna amangata thokan khraba Free Progress Academy School Konthaujam gi hanagi mahiroi singna mateng panglakpada school asigi principal na thagatpa phongdokkhre mateng panglakpa aduga mari leinana school asigi principal L Indra Kumar na phongdorakpada school asigi building roof ki saru fencing library material computer CCTV camera amadi hostel gi saruk ayamba lena amangata thokan khrei hostel la leiriba mahiroi singi lairi school gi uniform yauna makoi gi masagi pochai sing amangata thokiba si yamna nungaite akan malen yawa nonglei nungsit aduna maram oiduna school asida lupa lakh kun henbagi polam sing amangata thokan ki asigumba laifak thiraba fibum asibu uduna school asigi hanagi mahiroi S Anan K Surchandra amadi makoi gi maru daingamdung Moscow na sel gi mateng panglakpaga loinana school asigi mama mapa and diben y hamjit na su sel gi mateng pangbirakpadagi damak school asigi committee amadi teaching amadi non teaching staff singi mahut sinduna school asigi principal L Indra Kumar na thagatpa phongdorakhi Manipur da thokliba irang sida lanchenarakuna Moirang College da hangba relief camp da leiriba internally displaced persons singna senthok lambi leinaba candle sanaba polam sing amadi Lokta ki Sendra Road ki lambi mapal da permanent structures sing saduna ngarang eviction tawkiba street vendors sinda mobile folding tent yenthokpagi thauramama Moirang film leikai da leiba MLA office Moirang da ngasi MLA office na sinduna ngasi pangthokkhre
Thauramduda Moirang AC gi MLA Thongam Santi NPP Moirang Block ki President Philem Mega NPP Moirang Block Political Affairs Committee gi Chairman Salam Kumar na athoiba mithunglen sing oina saruk yakhi Thauramduda Moirang College Relief Camp ta leiba inmate group kharada amadi Moirang AC dagi Sandra Road ta street vendor tawriba ngarang eviction tawkiba mioi kulmum doida mobile folding tent sing yan thokhi MLA Thongam Santi na phongdo khibada miyam leitragadi mahakna MLA oiriba CM leiribasi kana leite aduna mayam kandaba yade haina paliba lengangna kanna honari relief camp da leiriba inmate singda piba yaba mateng pina ba honagani inmate singna su magi khut sa haibagi pothok sing puthokna ba honabiyu kanagumba dukan singna contact tawnaduna leikragadi yamna fare leitragasu Lainga ki maikai dagi leihangani sel thokna ba honagani yum mai thaki basing yum sanaba laingang na sel pi ba haure adubu mafam kharadadi political influence sangduna sel low haiba yadaduna leiri moirang asisu tourist place oibana pat ki mapan da permanent structure sajilakpa phi natraga dambur na khaba khanbadun Fazadabana eviction taubani adu maduda lalol itik tauriba sing permanent structure adu lokthok laga mobile folding tent asi leiraga pibani tawadabu makoina installment basis ta singlakadabani miyoi kuntra tare na tent asi loge harakpada ahan bagi oina miyoi kunhumdoi ngasi pibani ngasi sizinaraga lifeline fangba oisanu senthok lambi oisanu masi atopa lam singdasu matau tamnaraktuna Manipur gi senmitlon fagalakpada mateng oirasanu aduga fattaba polam sing dustbin da thadahan biyu madu municipality na khongat hanke haiki digitalization amadi technology gi ahongba kaya lakpana state asida printing gi thabak thauramda ahongba kaya laktuna matam sangdana printing gi thabak thauram sing loisin mangamle haina All India Federation of Master Printers is ki Vice President S Surjit na phongdo kre wafamasi All Assembly Complex ta leiba Museum Hall da All Manipur Printing Technologies Association na sinduna pangthok pa association asigi anoba thaupuba khanbagi thauram da haikibani thauram adu da Surjit na makata na haikibada printing technology gi lamda Manipur na awang nongpok India da ani suba position da leiri masi punamak lamdam sigi miyamna suba nomba kanba amadi honaba kanbagini malemgi oina honglakliba technology gi khongjel asida karamba technology season aduna printing gi thabak thauram sing upgrade tawgatage haibase su aikoi nainaba changi aikoi amaga tathok tasin tawrabadi state asigi printing technology da hena kumang chausin bangamgani thajai haiki amaronda ngasigi mifam aduna nauna thau punaba khankraba association gi luching basingi manungda president da Y Samarendra general secretary da N Indralal amadi publicity da TS Priyoberta yauri ngasi nongthil pung ani makhai tawa matamda jiribamgi lamlen laikai babuparada leiba smart society hall da liching jiri amadi world mighty council WMC jiribam unit ani na sinduna social activist Rohan Philem ga interaction program ama pangthokre interaction program aduda social activist Rohan Philem consultative committee liching jiri gi chairman TH Kumba Luang amadi All Jiribam Maira Paibi AJMP gi President S Susila Devina Matang Sina Chief Guest President Amadi Gaps of Honor Oina Dias the Funky Interaction Program Aduda Housik Manipur State Asida Atubada Peaceful Oiba Lamdam Ama Oihanaba Amadi Jiribam Asida Ngasi Fawa Manipur da Thokliba Irang Asigi Mami Tadana Lairiba Sida Amuka Hena Security Measure Lokat Haning Bagi Wafam Kayasu invites Singna Fongdona Ki Thauram asiga mari lainana social activist Rohan Philem na pawmi singda haikibada Manipur state asigi yamna maru oiriba nongsup thong jiribam asida punchi khongsat ka mari lainana machoi takraba ekhoi maitai singa unaduna afaba chokhatpa amadi punnawa tananaba honaba khongsat amani masi atopa community amagi mayok tawjaba campaign ate masi aikhoi maitai gi hauji mapan Manipur da leiriba sing asi punsin naba amadi chokat po furu amag campaign ni haina fongdo ki MC
CJ unit amadi teaching tongan lecture no me am la pe kan da si interaction program jira shawi da bi kan da makal ma the we gi makulun na kana min da to mati khaga chena ji da le ba wa na de lo me am su we lo kam chana program lo platform lo phala ga si khana da le na ko si ge hai ai sai gi ma sha kam ba si ge ro Central Delhi the Leiba Delhi BJP office ngasi mai sa khre haina Delhi First Services na fondor ki thodo adu da mishi mina di yaw ki de official sing na hai ki wada Pandit Pan Mark da Leiba BJP head office tagi nungthil pung mari ga minute kun manga rom tarak pada call tawrakhi fire tender ahum na chatuna mai adu minute kharagi manung da muthat pangam ki hairi mai adu karam na hor ki bano haibadu thigat ki haina police na phongdok ki party office na phongdok ki bada mai adu short circuit amadagi haurak pani nungthil pung mari ga minute tara manga tarakpa adwai da electricity meter box ta mai chak pa haurak ki hairi NDMC electric staff amadi fire brigade team minute tara manga matungda office aduda thunglaki pung mariga minute kuntra tarakpada mai muthat pangam khi mai chak pagi thodok adu mal sang amang ata thoki de asok apan yaw ki de haina BJP na phongdok khi Maharashtra gi Nandet leiba mandirda pangthokpa utsop almada sawa yawruba miyoi marifutara rom food poisoning man ba thawong da tongan ba hospital sing da pukhatuna laikan na khrei police official amana hai kibada naigwan da leiba siba mandir da mapan da lai khurumba lakpa devotee sing da ambi amasung sangom kher chana ba pi kibani ahan badadi miyoi kharadamak hospital da pukhalakhi matung tarakpada tongan ba hospital sing da miyoi marifutara rom pukhanaraki police na mafam aduda chattuna thodok adugi matangda thigatpa hokre hairi sanabagi pau District Sports Association DSA Bisnupur na sinduna mini stadium Bisnupur da chathariba 17th and Balananda Singh Memorials Second Division Under 17 Boys Football League 2023-24 gi ngasi sanakiba match ta Crown regular football coaching center bu panjal ama soino da thoikre Crow bu mai pakhan kiba amata ngairaba panjal adu regular football coaching center gi jersey number 6 no item Rohit na on goal oina Crow gi dama minute kuntare chatpada chankibani Artificial turf ground Lamlong Thongkhong da Sathar Kiba under 17 Khelo India Girls Football League 2023-24 Imphal gi winner YMC Langthabal na oikre aduga runners up na YMC Thambal Khong na oiki league asigi ngasi aroiba match FC Imphal amadi ICSA Irengbam ani na sanaki maduda FC Imphal na ICSA Ireng Bambu Panjal Tara Anida Thoikre FC Imphal gi Panjal Singh adu jersey number 14 Haikruzam Rosibina Chanuna match ki minute Tara Taru Kulhumdoi Kunmari Amadi Humphumari jersey number 6 Longzam Ganapriyana minute Tara Nipan jersey number 11 Khumuksam Bhumikana minute Nipuhumdoi Humpuni Thoi Amadi Humudra Taret jersey number 8 Singkha Mayum Redimana minute manga amadi match loibagi minute Marifuga Ahapa minute ahumda chankhi ICSA Irengbam gi Panjalduna jersey number 0 Irengbam Sanatombina match loibagi minute Marifu amadi jersey number 4 Irengbam Dainana match loibagi minute Marifuga ahapa minute Mari chatpada chankhi
ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ ꯔꯤꯒꯨꯂꯔ ꯇꯥꯍꯟꯈ꯭ꯔꯕ ꯂꯦꯛꯆꯔꯔ ꯆꯥꯇ꯭ꯔꯨꯛꯀ ꯁꯨꯞꯅ ꯑꯍꯨꯝꯒꯤ ꯊꯥ 16ꯒꯤ ꯇꯣꯂꯣꯞ ꯄꯤꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯔꯤꯐ꯭ꯌꯨꯖꯤ 5,000ꯒꯤ ꯃꯊꯛꯇ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯑꯁꯥꯝ ꯀꯁꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯦꯗꯥꯝ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯅꯣꯕꯦꯜ ꯑꯃꯁꯨꯡ ꯄꯥꯎꯖꯦꯜ ꯄꯨꯕ ꯏꯁꯩ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯏꯁꯩ ꯂꯥꯏꯔꯤꯛꯁꯤꯡ ꯐꯣꯡꯈ꯭ꯔꯦ ꯂꯣꯏꯅꯅ ꯗꯦꯜꯂꯤꯗ ꯂꯩꯕ BJP ꯑꯣꯐꯤꯁ ꯃꯩꯅ ꯆꯥꯛꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤꯗꯤ ꯃꯦꯁ ꯄꯥꯎꯗꯝ ꯂꯣꯏꯁꯤꯟꯖꯔꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ